Hojiki matam ase nuclear war gi matam ni hainari pani but nuclear war gi matam oirga su hojuk fawda nuclear war tawde ni maram di nuclear war tawba habsi yate adungai world war matam da America na Hiroshima amadi Nagasaki da attack tawkhiba awdagi khangna kre prithvi gi miyam na maludi nuclear kuchu khulaya mi gi matak thadara badi kari oi haiduna adubu self security ki damakta self defense ki damakta karigumba war oirakpa tarabadi amane use torokpa taradi kamdau ni haiduna harib nuclear weapons sing ase semgat sagatuna hojikti prithvi country kya ta harib nuclear weapons sing ase leire sabangamba country kya su thokre so nuclear weapon haibase mafam amada sarga mafam amada thamlibana te but sarbanga matungda madubu transport tawbagi su mathau tai adubu harib nuclear weapons sing ase transport tawba tanjada kaya ki matik precaution lawi karamba convoy sing na madu pui haibase America da khudam oina piraga America ki president ama chatpada mauda piriba convoy security mayam audagi saru kaya hena hariba nuclear weapon ama hariba nuclear weapon ama transport tawada aduki matik Cheksilli sini maramdi karigumba chatlingai matamda attack tawkraba amasung attack adu success oikrabati hariba weapon sing ase oktaba miscreants sing gi khutta karigumba takhiba taragadi prithvi da hainingai leitana destruction purakhibi yai maram aduna hariba port ase transport tawada aduki matik cheksinba mathau tai sini reports karna asumna hai madudi hojik kanda hojiki matamda entire prithvi da nuclear weapon ase 12,515 laisini masigi manungda 41% only America gini masigi asuk yam khraba weapon ase America na mafam ta thamde sini America hariba country ase chawkhra poni amasu makhoi na America gi mafam kachin kuding da hariba weapon sing ase chaithok tuna thami sini masigi maram yamna chawraba like karigumba attack torak labadi mafam ta lairaga di madu amakta da loikini but mafam kya da sindok tuna thamlabadi attack tobata amakhakta karigumba attack tongam khrabasu atei da attack tongam moi masi chawraba logic amani masigi loina hariba weapon sing sidadi kharadi active ni aduga active sing ase US ki navy US ki submarine amadi air force ki khutta thami aduga weapons mayam ama active tana te storage mode ta thami sini aduga hariba storage mode ta lerba weapon things nuclear weapon things asina North America som da chaithok tuna thami hom ta thampon te hom kya da thami poni storage ta yamna cheksin na yamna tight security gi mathakta so hariba weapon sing ase makhoi gi country gi mafam khuding da kachin khuding da yamna security ga loina thamkhre amasung maintenance mode ta thamkhre maintenance mode ta thamkhraba gi matung da hariba nuclear weapon sing ase amukka puthok phuchin tawbagi mathau tari bana kari kino sini masigi information so yamna sensitive ni hairi maramdi masi hackers sing na khangya ponate aduga atopa country yeknaba country na khangya ponate aduga hariba weapon sing ase pushalaga thamkiba asina loite maramde masi maintenance ke su darkar oisini ekoina ekoigi weapons even pistol sibaude sengdokpagi mathau tai weapons se clearance ama piba madubu sengdokpa phajanba aduga active oiribra oidabra haiba pot maksi yengba ama darkar changi asum haina nuclear weapons sing aso matang ta masibu amuk hana re check up tawbagi darkar oisini adugi darkar oibaduna hariba weapons sing ase mafam amadagi mafam amada puthok pujin transportation gi su mathau tai hariba transportation tawrako matam sidani yam satina tight security ga loina yam akanba convoy ga loina pudan jali harise aduga war high positive hekta oiponati aduga nuclear weapon ama sakhraga chahi yankai humpu dagi leirakpa yawi aduna magi anungi oiba mechanical parts sing se masida jangar ka piaw silakli madu puthok laga marak ta seng luba machangi masiga na nuclear weapon amagi manung diawr ba uranium plutonium si pot sing ase masiga machak sing ase yawdana ti nuclear weapon oiponate so masi puthorak laga haiba equipment adugi manung diawr ba uranium do natraga plutonium do makoi gi activeness kayam leiri madugi health ki phibam karino punama si check to bu darkar oisini so karigumba hariba explosive material uranium plutonium asising asi check to hodaba taragati karigumba khudakta nuclear weapon use to bagi tanjala kuma tamda madubu sat use to ruba matamda karigumba madu function oikidrati loss ni mina han attack to kini maramasina hariba pot chasing ase mafam amada poraklaga du chakap to mathau tai aduga America gi oina haijarabata America gi mafam kya da storage mode tadi thamkhre location kya da adubu madugi servicing tawdori se mafam purmaktagi lakpada khudong chaba adugu mafam amada station tawdana thamisini mauda puraklaga makhoi madupuri check tawi
aduga US ki kadadi makhoi gi country da leiriba asuk yam haba nuclear weapon sing ase masibu yengsan na ba ma maintenance ki damak ta federal agency ma lei maduga maming National Nuclear Security Agency ka wiya se makhoi chi job office ma sa ta ministry gumna lai kriponi madudani pusalaga masibu repair ma thau tare taure aduga maintenance ki punamak masidani yengsil se maduda purak matamdani yamna high security way aduga wafam amna asum na hai madudi nuclear port amabu mafam amata station amata thamlure adugi station adagi mafam amata transport tawkhibase masi only maintenance checkup ki damakta ta natte sini karigumba matang amata madugi information se leak kumbo ikraba atopa country na yekna bana khangkraba adu orabasu transport to isini aduga hairi ba khuchu khulai ase transport to dori se ama pokhai bana prithibi khaibok ama manghan bangamgani hairi ba adugu khuchu khulai ase pudana thoklaga mabu transport torok tori se miam chatna lambi sidani miam gi gari maraktani mau pudana lakadori se masi kya du lukra wapam no karigumba soidok ngam thoki batarapa kyam jor ba risk ki wapam no aduga nuclear khuchu khulai ma thampam mafam ase asi asuki matik secure thami maduda aduki matik protection piri madugi manak da even micham praja phawda handok hanjin chatpa yabi khudong chaba leite sini aduki matik alert ni aduga asum da sohairi US government na makoi khuchu khulai nuclear gi khuchu khulai se asita yengsin bugi damakti agency ama thamkri nuclear khuchu khulai se tai yengsin bugi damakta last madu puthok puchin gi damakta makoi gi special agency ama department ama semdana thamkri sini aduki matik ni aduga hairiba photo singa si yengo masi da chatli singa se masi nuclear weapon ama puri bani amasung kaya de cheksin na kaya da fajana pu khropo no kaya am satina alert no aduga nuclear weapon ama puduna lakpa matamda nuclear weapon yawba gari amadi leire masi yamna tight security gi aduga gari ni masi gi khwai maki mamang chatori se police ki gari manga ama tara ma satlagani masi gi khwai matung du su police ki gari manga ama tara ma satkani masi gi marak sita bullet proof tagi su saruk thak ya hegna secure ba aduga mani madugi gari khuding da makoi federal agency gi army singa se taruk phammi sini aduga makoi khuchu khulai na satli mayai dana khoi gi weapon puri ba gari ase thamlaga aduga kariguma marakta attack torabasu hairi ba federal agency gi army sing asina manung dagi kapthorak torini hairi ba federal agency gi army sing ase asum chumdagi nate highly trained commando ngaktani makoi kutta handgun shotguns aduga round kaya su yauri aduga makhal mathel gi rifle ka su makoi ga loina sali khudamoina assault rifles kai su yam yauri hairi aduga madu khuchu khulai singna yarak loidaba uragadi hairiba army gi gari asigi mathakta machine gun su fit tawdana puisini aduga maudagi lep laga kapthar khadori de kariguma pata matang chaba tar kadi maraktaga kaiguma okta missing miscreant sing thengna batara pa aduga madugi nuclear weapon adubo munbagi hot narak patara ti achouba lan phama mo oidorini madugi matik chaba khuchuklai makhoi puduna sali aduga nuclear weapon pubagi makhoi gi su SOP ma niyam niti khara laidibani madugi niyam niti gi matung na makhoi armored vehicle se army armored vehicle se taret chi bathau tai chini aduga makhoi se mathang manau nai na distance su chap mana na amana khara hena distance yami amana khara lik distance aduna te chap mana ba distance ta chatna raktori ni aduga gari amaga radio gi mateng na pau miku khuding da phaunai hai hairi ban niyam ase mina attack tauba tautaba makhoi gi niyam adu army gi niyam adu ngak tuna chatori ni makhoi na nuclear ase check up tawbagi pugera natraga install tawbagi pugera both side ta chama nai matam pur makta alert ni matam pur makta makhoi ase cheksilli aduga asu yamna cheksin na chatlingai tanja se da karigum emergency ka taraba adu ebudi kari oi emergency taba means karigum marakta attack to khrabdi kari oi ni masigi su makhoi completely ready ni hairi ba armored vehicle sing asiga completely makhoi emergency makhoi gi office ma control room ama laikri maduga always contact ni aduga makhoi na aduga emergency ta ki matam da hairi ba emergency control room to makhoi message pigani emergency gi control room dagi makhoi gi location ase track toraga kanglup ama lakani makhoi mateng gi damakta aduga mateng taunare hairaga su hekta thajaba nate hairi ba lakliba kanglup ase amasung ahan ba leiribu kanglup ase makhoi da hekta thajadana hairi ba nuclear weapon sing ase sinnaroi
party ni sigi marakta court lay court ase utnar bagi matungda court singse hainar matungda yes emergency kang matharak pani haiba se khangnar matungda haribo port ase amuk hanna puduna chatlaga makhoi mafam ase thamdori ni yam sathina checkson na tawkhra poni da masi same condition ase Russia gi chuirang bani aduga same condition ase nuclear power lairaba countries sing even India da su nuclear weapons ka laire aduga Pakistan su madu capable or country ni Israel su nuclear weapon lay hairi asum haina lairiba country sing ase phajana makoi SOP amagi under da yam checkson na hariba poche sing ase tawri poni aduga nuclear weapon haiste matam purmakti use tawdabanina riba equipment sing ase matang da masibu hanna check up to bagi mathau tai aduga check up to matam da yamna makoina loriba precaution ato masi singni masi samlapani masidagi hena akupa marol ke asulayam kini so matamasina di nuclear time oikrabani na masigi idea khara thambasu asum kana gani khalli channel asebu subscribe to bi gatra haina thajai thanks for watching